โอนมาให้แต่เลยบอกน้ำมีคำที่เราเนี่ยSina luar ko kan na umutan tu tara gadi na albi pare ga so beru yog de ba Khawaje khomido ta ti karam khomido gram panchayat ki oiba akoi kalik member sing amadi khungom sigi maru oiba daita leiba mi singa pulop punsin me kanda akoi honorable chief minister manipur na changchal laiba akoi mitop nyan cha manipur sida yariba makhai lehendana ba haidana changchal laiba drive deida akoi sogot poina tangai mong phadana akoi ngasi gi sunoba drive chatna ba gi damak akoi panchayat na daita loroga ngasi khungom sida drive chat dauri bani I'll be very dukha gaya alayo kaya gino no tulay ba 20 alayo camera camera yaw kinyane go na bal simisan manipur na su akoi magi resmita ba phongok ki ba madu tasena yam kumna panchayat na thijar kanda akoi karang khomido gram panchayat ki area manung do eram daba akoi YOC akoi khurai haiba adugi akoi ground akoi ang kaina sing magi jaga oiba adum ba area am khaktagi akoi lamlai PS na kanu tau khibani mau pick up tau khibani tangai phadana akoi karang khomdu GP ki man gor magade hangang PS su mau pick up tau ngodom ni area tongan tongan manina adumai tau khab sima manipur miam da akoi sengru jage noi LP ai दा सुन आंग बिदो धान नि अति संगे खरि असे साइ ओम द माने यार पोक अमा नि आवरे ओइ मिंग करि गवा तसमा अदो कनो दि नाइ नु बाइ मिंग दि मंगन द बाइ मिंग लेफमना समथेन सिदा भारा दरिबा कां गुइरे लिबा खाबै सो मांग काय ko Manipur ki lakpi leibiriba akoi honorable Pradhan Singh da aina thamjaning bati ngasi akoi ki drive sumaina mathang ko honorable chief minister Manipur ki magi mieng makha da sathriba drive sida akoi mateng pangsan boina akoi thamoi khara sengna honorable Pradhan Singh na mafam khuding makta akoi hariba illegal migrants krai da lei haibase maham matang ba iroina na akoi chapchana thido matungda akoi taru ba dungloba Manipur adung ba indigenous singakta gi lefam ama ohensi haibase da mateng pangbi haiba aigi site gi message ama pijaningi makhata na akoi ngasina suloroi akoi weekly natragana akoi monthly akoi tangai phane akoi team work ama tawrakanda ai panchayat ge area sidadi akoi matang akoi drive se dum chathagi gani gowa Madina yare ve manang khitang maninga nang dia kan odra mali he kano mingkari kawi Usman ado